Chahi tara mari ki nupi macha ama rep tawkiba miyoi ama pulis na fare. Tengopol district ki manung chana laiba mafam amadagi chahi tara ga mari rom ki nupi macha ama bu Sunday school teacher oiduna gitar khongduna isai tambiraga rep chathakre haiba district asigi Kharau Khunau village dagi haujikna Terafai village da laiba Dangsawa Tanem Roxan Elias Sainap Sifu chahi kungamapan apokpa laikidraba Modern Dangsawa Tengopol Police Station na faraba matung Special Just Pokso Imphal West na mathang thagi ahum phauba police custody da thamna bakhangan khrei thogdok asigi matang da sahi tara marigi nupi macha asigi apokpina masi police station da complaint ama langkhalakhi complaint aduna hairibadi Sunday school teacher oiba accused asina mahaki macha nupi butha asigi taraga mathoidagi hauduna kunmanga fawboda phone gi khuthang oiba WhatsApp ta yengba nuaitaba message sing victim asida thajilakhi loina tha asigi kungani thoida victim asigi yumgi chaksangda ising thakpa changsinaraga imung asida mi leitabagi khudong chaba lawduna victim asibu accused asina gitar tambibagi mingda rep chathaki haibadu wakalakhi aduga police na su victim asi wahang pahang chathabada mahaki mayumakta da accused asina rep chathaki haibagi wafam phongdorokhibane complaint asiga mari lenana police na lakhalakpa investigation dagi victim asibu Tengopal district child welfare committee da puthoktuna mathau taba procedure sing lakhotkhrai aduga accused asibu tha asigi kunga taret ki nungthil pung manga ga min kunlom taba matamda police station asina Phadunu wahang pahang sing chatharakhi police na chatharakhiba wahang pahang ga mari leinana makha taba medical examination lawkhibaga loinana accused asibu police custody remand prayer gidamak special just pokso Imphal West da accused asi ngarang puthorokhi police na nirakhiba remand prayer taraba matung special just pokso Imphal West na Dangsawa Tanem Roxan bu mathang thagi ahum phauba numit taruk ni police custody da leiduna case asi ningthi jana thiganaba khangan khrei Nataisha dabu photo thagatpa ama PR bond thadokhrei social media da Nataisha dabu photo ama di video thagatpani haiba wangkhai tokpam laikai dagi ming Chatlen Laisram chahi kungani thoi apokpa Rai Kumar ngarang Imphal West ki Chief Judicial Magistrate ki court ta video conferencing ki kuthangda puthoklaba matung lupa lising yangkhai gi PR bond thadokhrei police ki maikai dagi miyoi makha tana July 10 thoi phauba judicial custody da remand pibi naba court ta haisarakhi adum oinama court na mahak PR bonda bail piduna thadokibane bail da leiringai matamda investigating officer da mateng pangadavane makhatana adugumba thabak chathaba yaroi court ki ayaba yaudana Manipur thadokpa yaroi wakalakhiba singda kihanbagi thabak chathaba yaroi haina su khanghankhi yonaba puramba hangoi bora mapal fare Bisnupur district ki manung chanba Moirangi labuk singdagi faraga senapati da yonaba purakpa hangoi bora mapan Pasoi police station ki tim amana fare hangoi sing adu mari lenaba authority ki ayaba lawraba matungda thadokhrei Peoples for Animals Manipur ki managing trustee L Biswajit Mitaina thadorokpa cherol amana hai tongan ba bora mapan da hapa hangoi chamri ga yangkhai rombu senapati da yonabagi damak ben amada purakpane senapati da satkadaba none romda chalubadagi lambi onare haiduna amuk halakpada Pasoi police station ge inspector ke budana lusingba team amana check tawbada hangoi sing adu thengnarakibane hangoi mayam phabagi pawadu police na Peoples for Animal Manipur da paw pirakhi pawadu hek phangbaga PFA Manipur na Central Forest Division ge staff sing loina mafam adu da sangsinki kuina thamlabadi hangoi sing adu masing yamna sirakadawba oibana Chief Wildlife Warden Manipur ge ayaba lawraga Central Forest Division ge DFO RK Amarjit Pasoi Police Station gi OC ke Buddha amadi Peoples for Animal gi thongmi singa loina lamphel pat ki mafam amada thadokhrei kuina plastic bora da yomsinduna purakpana asiba hangoi kaya marumsu yawramkhi haire Indian skittering frog na namba duga India bullfrog chahumuk yauna hangoi sing adu moirang manaktagi laibon bambam kom kobe amana Kennedy kom koba laikai adumaktagi ben driver ama neklaga senapati da puna bahonarambane keji chamaga kun muk oigadaba hangoi sing adu keji amada lupa chamadagi chamga kun fawba piduna moirang dagi khomgatlaga lairakpani aduga amuk senapati da keji amada lupa chamaga yangkhaidagi na chaniga marifu fawba yongadavane hangoi faduna lalon bahai base mahusagi khalda khwaidagi akaiba piba thabak singi manungda amane mafam amadagi makhoi phadokpana makhoina saramba tilkangi masing asuki matik wangkhatlagani tilkang sing asina miyoiba law amadi mana masingda achouba saithengpi masibu amuk thingnaba lawmi singna tilhat hidak hena sizinaragani tilhat hidak chang hena yauraba chanjak sing aikhoi miyoiba amadi atopa sa usek singna chabadagi laina kaya oiribani masida sunatana hangoina atopa sa usek singi machanjak oiduna chinjaki khal kahendabada achouba thogdang lawre phaduna puramliba hangoi makhal sing ase
Wildlife Protection Act ki Schedule 3 da challi puramliba miyoising adugi mathakta DFO na case ama lokhatuna thijinba amadi wahung pahung tawba hokre. Schedule 4 da chanba sa usek phaba hatpada lupa lising kun mga phawba fine natraga chahi ahum jail da leiba natraga animak charak phangba yai hairi. Tha khudingi salary lupa lakh mga phangi lupa lakh ani ga lising humbudra ga mga tax thi President Ramnath Kovind na UP ki Kanpur Dehat District ta leiba magi poknafam lamdam Paranaw khungangda wangang ba amada aina tha khudingi lupa lakh mga salary oina fangi aduga lupa lakh ani ga lising humbudra ga mga tax thi haina phongdokhre hairi. Miyamna tax thi pham thokpa TV duna India ki chawkhatpada mateng tawhaningbagi wafam mayek sengna phongdokhi hairi. Anauba mirang makhalama Maharashtra da phangkhre 26/11 thogdokta laikhidraba Tukuram Ombal maming logduna thonkhre. Anauba mirang makhalama ECS Tukarami 26/11 terror attack ta laikhidraba Mumbai Police Assistant Sub Inspector Tukuram Ombal maming logduna thonkhre. Research paper ki matungina anauba mirang makhal ani adu Maharashtra da discover tawkhibane. Amaromda Ombal laikhidraba matung 2009 ge January thada mahaki mingda Ashok Chakra piduna ikai khumnaba utkrabane. Naturalist amana Twitter da jumping spider asigi photo sing share tawkhibane. Mirang ani adugi manungda amade ACS Tukaramani thonkhre aduga ani subo mirang aduna Phinthela Cholkai haina mahaki marup Kamles Cholke ningsingbo oina thonkhibani haire. Ani subo mirang makhalase Thane amasung Mumbai ge Airemel colony da miyam da uhankhre haire. Terrorist na Jammu amadi Kashmir gi SPO bu mayum da changduna kaplam leng. Terrorist na Jammu amasung Kashmir gi Special Police Officer SPO Fayaz Ahmad bu Pulwama District ki manungchan na laiba Hari Parigam khungangda laiba magi mayumda ngarang ahing changlaga kaplam leng. Thogdoktu da Fayaz martyr oikre loinana mahaki loina bisu sathina soktuna laikidre aduga makhoi gi masanupi di aruba phibamda laikanari haina Kashmir Zone Police na phongdokhre. Thogdok thokliba mafamgi akoibadu police na question duna thamlaga nongmai kaplambadu chenabasing thiba humbagi thavakan na chathari hainasu pawasina makhata na phongdokle. Mafam sanipan muksoklaba khwaidagi lidaba sak attack victim skeleton phangkhre. Researcher singna khwaidagi lidaba chahi lising ahum helaba sak attack victim amagi skeleton Japan gi Seto Inland Sea manakta laiba archaeological site ta phangkhre. Journal of Archaeological Science na phongba research amada Okayama Prefecture da laiba Sukumo Archaeological Site gi phangkhiba skeleton adu International Researcher Group amana skeleton asida kari tawkhibagi haibadu sagalakhibane. Skeleton adu miyai chalaba naha amagi haksang ni amadi mafam sanipan muk asok apan yauramba thengnakhibani amadi yet thangba makhong yauramdre hairi. Mahak ase angauba machugi sakna attack tawrambagi khudam changdam mapung phana phangleng. Miyoi bada sak attack tawbagi khudam changdam oidaba ngalingai matamgi skeleton asina oide hairi.